ꯄꯥꯝꯃꯨꯏꯒ ꯆꯥꯊꯣꯛꯊꯣꯛꯑꯒ ꯌꯦꯟ ꯆꯥꯎꯔꯕꯅꯤ ꯃꯈꯣꯡ ꯆꯥꯎꯕꯅꯤ ꯃꯁꯥꯗꯤ ꯎꯍꯧꯗ꯭ꯔꯦ ꯃꯤꯈꯨꯕꯨ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯟꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯂꯦꯖꯥ ꯍꯥꯞꯆꯤꯜꯂꯒ ꯃꯦꯠꯄ ꯃꯣꯔ ꯃꯦꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯆꯝꯐꯨꯠꯅꯦ ꯁꯂꯥꯛꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯆꯝꯐꯨꯠꯁꯤꯗꯤ ꯗꯥꯏꯔꯦꯛ ꯆꯝꯐꯨꯠꯅꯦ ꯑꯗꯨꯝ ꯆꯤꯅꯤꯒ ꯍꯥꯞꯄꯖꯥꯠ ꯅꯠꯇꯦ ꯀꯂꯦꯖꯥ ꯃꯦꯠꯄ ꯃꯣꯔ ꯃꯦꯠꯄꯅꯦ ꯃꯅꯝꯁꯤꯗꯤ ꯈꯨꯍꯥꯎꯁꯤꯗ ꯁꯤꯗ ꯃꯈꯟ ꯃꯣꯏ ꯆꯠꯂꯦ ꯃꯍꯥꯎꯁꯤ ꯀꯂꯦꯖꯥꯁꯤ ꯐꯖꯕꯅꯦ
ꯃꯈꯣꯡꯁꯤꯗꯤ ꯐꯖꯩ ꯄꯥꯝꯃꯨꯏꯒꯦ ꯆꯥꯊꯣꯛꯊꯣꯛꯑꯒ ꯃꯈꯣꯡꯗꯣ ꯐꯖꯅ ꯆꯥꯎꯕꯅꯤ ꯌꯦꯟꯁꯦ ꯌꯦꯟ ꯆꯥꯎꯔꯕꯅꯤ ꯃꯈꯣꯡ ꯆꯥꯎꯕꯅꯤ ꯃꯁꯥꯗꯤ ꯎꯍꯧꯗ꯭ꯔꯦ 가장 좋죠. 하. 뭐 mấy cái món thì được hải cắn đi 물 가장 좋다 이
ꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯏꯁꯤꯡꯗꯤ ꯑꯁ ꯇꯁꯦꯡꯅ ꯁꯥꯏꯕ ꯋꯥꯏꯕ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯥꯏꯕꯁꯦ ꯕꯪ ꯁꯥꯒꯠꯂꯦ ꯃꯣꯔꯣꯛꯁꯤꯁꯨ
아, 아, ngasi khá quay sai bây giờ cắt hàng rột thôi. Just last. Exam rồi nên mà tăng ilusion apa to okay? Matang video dah. No, I won't put okay.